Mandalay Resistance Oiriba People Defense Force Myanmar Junta Gilanmi Kungani Toy Hat Cray, Nipan Amana Fazin Bangam Cray. Iduring Togi Post Agila Quacherake, Hausi Kuki WhatsApp group the Haribasi, Myanmar Daijang Post Khana Kene B Lerambadu, Amuk Kene B na control Tawre, Ngarang airstrike Torok Tuna Kene B Ahum Hat Kibama from Maduni airstrike Torok Padagi, Chantok Lubani, Hausik Jangsin Nabalep tree. Maitegi posting yamna cheksin na guard tawraga leiba ui bunker fazana sai maitei posting attack tawdringai da hana koisilagani kariguma nongmai kapna bada maitei faba natraga dead body leiraga di Indian Army na sinabira u hairei aikoi gi dead body di amata subhangdei Taijang hariba location asi Mayothit haidana map tayariba sigi manungdani Tamu district ki manung US ki President Donald Trump na leiba aduda asylum seeker piram basing adu kakhat khibadagi US ta chatna bagi ayaba fangduna flight ticket fawa kaklam laba Myanmar gi chin kuki sing New Delhi da kakngau duna leire chahi kya New Delhi da leirak laba Myanmar gi chin kuki refuge sing adu US ta asylum ama oina leibagi ayaba fangduna US ta ne ta na khunda leita ragani haina yamna asa chauna leirak khibani Adubu US President Donald Trump na thasigi kunda US Refugee Admission Program gi makhada leiba aduda refugee sing changlakpa khudakta thingjin khibadagi US ta chatkani haina flight ticket fawba kakluraba chin kuki sing adu kakngau duna leire Myanmar gi chin state tagi haujingna New Delhi gi Jion Jomi Baptist Church ta pastor oina leiba sayarta 1P asi haukiba chahi tara marirom New Delhi da refugee oina leirakhibani mioi asi US ta ma ki imung manunga loina na asylum lauduna khunda leita na ba US ta gi ayaba fangduna Chanaba mapung fana tharang tarurabani US ta chanabagi flight ticket fawba kaklure US ta chatkadawribani haiduna makhoi gi leiriba furniture amasung lanthum kaya sel tangkhai taraga yonthoklure makhoina leiriba rent housing adu fawba atopa mamanaba singna pithokre mahak ta natana New Delhi da refugee oina leiriba Myanmar gi chin kuki sing US Refugee Admission Program gi makhada asylum lawragani haina lanthum kaya yonthokluraga khudakta athingma thamjin khiba sina kakngaunare